ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯋꯥꯔꯤ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤꯗꯤ ꯂꯩꯖꯗꯦ, ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄꯗꯣ ꯁꯦꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤꯁꯨ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ WhatsApp ꯅꯝꯕꯔ ꯌꯥꯎꯔꯕꯅꯦ, ꯅꯝꯕꯔꯗꯨꯗ ꯊꯥꯕꯤꯔꯛꯑꯣ, ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅꯤ, ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯖꯔꯛꯏ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ, ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡꯗꯣ ꯀꯩꯁꯨ ꯐꯪꯉꯛꯇꯦꯕ꯫ ꯑꯗꯩ ꯃꯥꯁꯦ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥ ꯃꯁꯥꯁꯦ ꯑꯗꯨꯝ ꯈꯔ ꯉꯥꯎꯁꯟꯅꯩ ꯍꯥꯏꯌꯦ, ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯅꯨꯡ ꯌꯥꯝꯅ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯇꯦ, ꯈꯔ ꯉꯥꯎꯁꯟꯅꯩ ꯍꯥꯏꯌꯦ꯫ ꯑꯗ ꯅꯨꯄꯤꯁꯨ ꯃꯥ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯍꯥꯏꯗꯤ ꯐꯖꯕ ꯑꯃ ꯍꯦꯛ ꯎꯕꯗ ꯑꯗꯩ ꯍꯥꯏꯕ ꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯖꯔꯛꯇꯦ꯫ ꯃꯥꯅ ꯅꯣꯡꯃ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯗꯦꯠ ꯆꯠꯄꯀꯣ, ꯗꯦꯠ ꯆꯠꯄꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯛꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯃꯣꯏ ꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯣꯏ 3-4 ꯊꯣꯛꯂꯛꯑꯦ, ꯅꯨꯄꯥꯒꯤꯁꯨ ꯃꯣꯏ ꯃꯌꯥꯝ ꯆꯠꯂꯦ ꯍꯥꯏꯌꯦꯀꯣ꯫ ꯑꯗ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯇꯧꯔꯦ, ꯗꯦꯠ ꯇꯧꯕ ꯀꯥꯟꯗ ꯍꯥꯏꯅꯩꯗꯅ ꯑꯗꯨꯝ ꯅꯨꯄꯥꯅꯁꯨ ꯃꯥꯏ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ, ꯑꯗꯩ ꯍꯥꯏꯗꯕꯁꯨ ꯌꯥꯎꯏꯀꯣ꯫ ꯑꯗ ꯍꯥꯏ ꯃꯥ ꯅꯨꯄꯤ ꯑꯃꯈꯛ ꯎꯕꯗꯨꯗ ꯑꯁꯤ ꯍꯥꯏꯕꯤꯌꯣ, ꯅꯝꯕꯔ ꯂꯧꯕꯤꯌꯣꯅ꯫ ꯑꯗꯩ ꯅꯝꯕꯔ ꯂꯧꯔꯛꯑꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒ ꯈꯪꯅꯈ꯭ꯔꯦ꯫ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯀꯣꯏꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕ ꯑꯗꯩ ꯄꯥꯝꯃꯨꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯕ, ꯃꯥ ꯑꯗꯨꯝ ꯃꯃꯤꯠ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯃꯤꯠꯁꯦ ꯉꯥꯎꯕꯒꯤ ꯅꯨꯄꯤꯗꯨ ꯈꯤꯇꯪ ꯃꯁꯛ ꯌꯦꯡ ꯌꯥꯕꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯨꯄꯤꯁꯤꯅꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏ, ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯉꯤꯗꯅ, ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗꯅꯀꯣ꯫ ꯅꯨꯡꯁꯤꯅꯕꯁꯤꯗ ꯋꯥꯔꯤꯒꯁꯦ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ, ꯑꯗꯨꯝ ꯋꯥꯔꯤꯒꯁꯦ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕꯤ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯨꯝ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯌꯣ, ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦꯅ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯁꯦ ꯅꯨꯄꯤꯁꯤꯅ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯈꯪꯅꯕ ꯑꯇꯣꯞꯄ ꯂꯩꯕꯅꯤꯅ ꯀꯌꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ, ꯉꯥꯏꯍꯥꯛ ꯃꯦꯁꯦꯁ ꯊꯥꯔꯝ ꯑꯗꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯣꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯎꯅꯕꯁꯦ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯣꯏꯕꯥꯅꯤꯈꯛ ꯑꯍꯥꯟꯕ ꯎꯅꯕ ꯆꯠꯄꯁꯤꯗ ꯃꯣꯏꯅ ꯆꯠꯄꯁꯦ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯆꯠꯂꯦ ꯍꯥꯏ ꯃꯣꯏꯁꯦ, ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯏꯕꯥꯅꯤꯈꯛ꯫ ꯑꯗ ꯆꯠꯄꯁꯤꯗ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯁꯥꯟꯅꯒꯦ ꯍꯥꯏ ꯃꯇꯝꯗꯨꯗꯀꯣ, ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯅ ꯀꯥꯎꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯀꯥꯎꯈꯤꯗꯕ ꯋꯥꯁꯦ ꯈꯨꯗꯥꯡꯗ ꯃꯤꯡ ꯍꯛꯅꯁꯦꯅ ꯍꯥꯏꯕ꯫ ꯅꯨꯄꯤꯁꯤꯅ ꯗꯗꯥ ꯈꯨꯗꯥꯡꯗ, ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯨꯗꯥꯡꯗꯁꯨ ꯅꯪꯒꯤ ꯃꯤꯡ ꯑꯍꯧꯕꯁꯦ ꯍꯛꯀꯦ, ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯗꯥꯡꯗꯁꯨ ꯑꯩꯒꯤ ꯃꯤꯡ ꯑꯍꯧꯕꯁꯦ ꯍꯛꯑꯣꯅ ꯍꯥꯏꯌꯦ ꯅꯨꯄꯤꯁꯤꯅ꯫ ꯑꯇꯩꯗꯤ ꯀꯥꯎꯈ꯭ꯔꯦ, ꯃꯥ ꯁꯤꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯌꯦꯕ꯫ ꯅꯨꯄꯥꯁꯤꯅ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯏꯌꯥꯡ ꯌꯥꯡꯅ ꯈꯨꯝꯗꯣꯛꯎꯕꯗꯣ, ꯍꯥꯏꯗꯤ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯗꯅ ꯂꯧꯔꯒ ꯍꯛꯀꯦꯅꯦ, ꯑꯩꯗꯤ ꯑꯍꯧꯕ ꯈꯛꯇꯪ ꯅꯠꯇꯦ, ꯅꯪꯒꯤ ꯅꯃꯤꯡꯗꯨ ꯄꯨꯔꯥ ꯍꯛꯑꯒ ꯄꯤꯔꯛꯑ ꯌꯦꯡꯍꯟꯒꯦ ꯅꯉꯣꯟꯗ, ꯑꯩ ꯍꯛꯀꯦ ꯌꯦꯡꯉꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯈꯨꯝꯈꯤ ꯍꯥꯏꯌꯦꯕ꯫ ꯍꯥꯏꯗꯤ ꯃꯥꯗꯤ ꯇꯨꯡꯗ ꯀꯩ ꯑꯣꯏꯔꯛꯇꯣꯏꯅꯣ ꯀꯥꯏꯅꯗꯨ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯕ, ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯉꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯈꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤ ꯃꯣꯏꯕꯥꯅꯤꯁꯦ, ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯣꯟꯒꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏ꯫ ꯑꯗꯩ ꯋꯥꯏꯇꯤꯡ ꯕꯤꯖꯤꯒ ꯂꯩꯕꯁꯦ, ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯌꯥꯝ ꯀꯨꯞꯅ ꯍꯪꯕꯗꯣ, ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯝꯅꯕ ꯈꯨꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟ ꯕꯦꯂꯦꯟꯁꯀ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯤꯀꯣ, ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯍꯦꯛ ꯀꯥꯞꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯁꯤꯗꯁꯨ ꯅꯨꯄꯥꯁꯤꯅ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯁꯤꯃꯗꯤ ꯈꯔ, ꯍꯥꯏꯗꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯛꯄꯒꯤ ꯑꯁ ꯀꯣꯏꯈꯤꯒꯦ ꯀꯥꯏꯅꯒ ꯈꯟꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯈꯟꯈꯤ ꯍꯥꯏ꯫ ꯃꯥꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯏꯈꯤ ꯍꯥꯏꯌꯦꯕꯀꯣ ꯃꯇꯝꯗꯨꯗ, ꯍꯥꯏꯕꯗꯤ ꯁꯤ ꯌꯧꯅ ꯋꯥꯔꯛꯀꯅꯤ, ꯁꯤ ꯌꯧꯅ ꯊꯃꯣꯏꯗ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯈꯤꯗꯕꯗꯩ꯫ ꯃꯊꯪ ꯃꯣꯏꯁꯦ ꯑꯃꯨꯛ ꯎꯅꯁꯦ ꯍꯥꯏꯌꯦ꯫ ꯃꯊꯪ ꯎꯅꯁꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯕꯀꯣ, ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯝ ꯃꯣꯏ ꯈꯪꯅꯕ ꯈꯔꯗꯣ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯕꯁꯤꯗ ꯆꯠꯂꯦ ꯃꯣꯏꯅ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯐꯝꯁꯦ ꯌꯧꯔꯀꯥꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯗꯅ, ꯑꯩꯈꯣꯏ ꯄꯤꯌꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏ ꯗꯗꯥ ꯑꯩ ꯅꯪꯒꯤ ꯃꯤꯡꯁꯦ ꯁꯤꯗ ꯍꯛꯑꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ, ꯁꯤꯗ ꯍꯛꯑꯦ ꯅꯪꯒꯤꯗꯤ ꯀꯅꯥꯅ ꯍꯥꯏꯕꯖꯥꯠꯅꯤꯗ꯫
ꯑꯗꯩ ꯃꯃꯥꯡꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯛꯑꯕ ꯈꯣꯠꯂꯕ ꯀꯥꯏꯅꯒ ꯍꯪꯕꯗꯣ ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯁꯥꯁꯨ ꯈꯔ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯛꯏ ꯍꯥꯏꯒꯤꯕ꯭ꯔꯥ ꯍꯛꯇꯦ ꯍꯥꯏꯒꯤꯕ꯭ꯔꯥ ꯑꯩ ꯀꯥꯎꯈ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯅꯪ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯅꯪ ꯍꯛꯑꯦꯗꯥꯏꯅꯦ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯃꯥꯁꯦ ꯉꯥꯛꯇꯪꯗꯤ ꯇꯔꯪ ꯆꯠꯂꯦ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯇꯔꯪ ꯆꯠꯄꯗꯣꯀꯣ ꯑꯗ ꯑꯗꯨꯝ ꯎꯠꯇ ꯌꯥꯗꯕꯅꯤꯅ ꯃꯥ ꯑꯗꯨꯝ ꯎꯠꯂꯦ ꯑꯁ ꯑꯩ ꯍꯛꯇꯦꯗ ꯈꯣꯠꯇꯦ ꯍꯛꯇ꯭ꯔꯤꯌꯦ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤ ꯍꯥꯏꯗꯤꯀꯣ ꯃꯃꯥꯏꯒꯁꯦ ꯉꯥꯡꯈꯠꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯉꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯃꯃꯤꯠꯀꯁꯦꯀꯣ ꯃꯄꯤ ꯏꯔꯥꯒ ꯆꯦꯜꯂꯒ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕꯁꯦ ꯅꯨꯡꯁꯤꯅꯔꯤꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯕꯤꯔꯝꯒꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝ ꯆꯦꯛꯁꯟꯅ ꯍꯥꯏꯔꯒ ꯃꯥꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯇꯧꯔꯛꯑꯗꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯃ ꯄꯣꯛꯏꯗꯅ ꯑꯗꯨꯅꯤ ꯅꯨꯄꯤꯁꯤꯗ ꯐꯥꯎꯔꯤꯕꯁꯦ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯑꯩꯈꯣꯏ ꯍꯦꯟꯁꯥꯡ ꯇꯦꯁ ꯇꯧꯁꯤ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯀꯩꯝ ꯆꯥꯗꯦ ꯈꯪꯕ꯭ꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯕꯗꯨꯀꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯀꯌꯥꯁꯨ ꯍꯩꯅꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯍꯩꯅꯕꯁꯨ ꯄꯣꯛꯈꯤꯗꯦ ꯑꯗꯨꯒ ꯑꯁ ꯇꯧꯁꯥꯏꯁꯦ ꯌꯥꯝꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯕꯤ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯝ ꯂꯨꯞꯁꯜꯂꯛꯄ ꯅꯨꯄꯥꯒ ꯐꯪꯗ꯭ꯔꯖꯥꯠꯂ ꯀꯥꯏꯅ ꯃꯥꯏ ꯃꯃꯥꯟꯅꯕꯉꯩꯗ ꯃꯥꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯕꯗꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯅ ꯑꯩ ꯍꯩꯅꯗꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯊꯗꯅ ꯍꯥꯏꯈꯤꯕ ꯇꯥꯔꯦ ꯆꯥꯛ ꯆꯥꯕꯁꯤꯁꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅꯒ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯣꯠꯂꯤꯗꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯊꯦꯝꯕꯗꯣ ꯎꯕꯗꯣꯀꯣ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯝꯇ ꯊꯦꯝꯕꯤꯔꯨꯆꯣꯒ ꯍꯥꯏꯕꯁꯨ ꯆꯥꯅꯤꯡꯉ ꯆꯥꯅ ꯇꯣꯛꯆꯅꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯥꯏꯅꯒ ꯇꯧꯔꯒ ꯍꯥꯏꯗꯤ ꯆꯥꯅꯕꯒꯁꯦ ꯃꯥ ꯑꯗꯨꯝ ꯆꯥꯁꯟꯕ ꯑꯗꯩ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤꯀꯣ ꯃꯥꯁꯦ ꯅꯨꯄꯤꯁꯤꯗ ꯊꯦꯝꯕ ꯆꯪꯉꯦ ꯍꯥꯏ ꯑꯗꯩ ꯊꯦꯝꯕ ꯆꯪꯉꯒ ꯅꯨꯄꯤꯁꯤꯡꯅ ꯆꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯔꯝ ꯆꯥꯗꯅ ꯃꯥꯅ ꯑꯣꯏꯅ ꯆꯩꯊꯠꯄ ꯍꯥꯏꯗꯤ ꯙꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯒꯦ ꯍꯥꯏꯔꯣ ꯆꯥꯔꯣ ꯍꯥꯏꯔꯛꯑꯣ ꯀꯥꯏꯅꯒ ꯇꯧꯕꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯁꯦ ꯀꯤꯗꯅ ꯑꯩ ꯆꯥꯒꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ ꯑꯃꯅꯗꯤ ꯊꯧꯑꯣꯏꯗꯅ ꯇꯧꯕ ꯁꯤꯗ ꯅꯨꯄꯤꯁꯦ ꯆꯥꯒꯦꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯒꯤ ꯍꯥꯏꯌꯦ ꯅꯨꯄꯤꯁꯦ ꯑꯗꯩ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯁꯤꯒ ꯃꯥꯒꯅꯦ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯅꯒꯗꯕ ꯅꯨꯃꯤꯠꯁꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯁꯥꯎꯅꯔꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯅꯨꯃꯤꯠꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯍꯥꯏ ꯀꯥꯡ ꯅꯨꯃꯤꯠꯁꯦ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏ ꯀꯥꯡ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤꯁꯤꯅ ꯗꯗꯥ ꯅꯪ ꯂꯥꯛꯑꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯣꯔꯦꯟꯗꯤ ꯀꯥꯡꯅꯤꯅꯥꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅꯁꯨ ꯍꯣꯏꯅ ꯈꯨꯝꯗꯣꯛꯈ꯭ꯔꯕ ꯑꯗꯣ ꯍꯣꯏꯅ ꯈꯨꯝꯕꯗꯩ ꯃꯥꯁꯦ ꯑꯍꯥꯟꯕꯗꯆꯠꯀꯦꯗꯤ ꯈꯜꯂꯝꯃꯦ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯆꯠꯂꯨꯒꯦꯅ ꯍꯥꯏꯗꯤ ꯑꯗꯨꯗꯩ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯀꯤꯍꯣꯝ ꯆꯥꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯀꯤꯍꯣꯝ ꯆꯥꯕ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯒ ꯍꯥꯏꯕꯗ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯥꯎꯅꯤꯡꯕꯒꯤ ꯃꯥꯁꯦ ꯆꯠꯂꯕꯖꯥꯠꯅꯤ ꯑꯗ ꯆꯠꯂꯒ ꯅꯨꯄꯤꯁꯤꯅ ꯂꯥꯛꯇ꯭ꯔꯦꯅ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯐꯣꯟꯁꯦ ꯑꯗꯨꯝ ꯍꯟꯖꯤꯟ ꯑꯗꯨꯝ ꯇꯧꯔꯕꯖꯥꯠꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯄꯣꯀꯦꯠꯇ ꯍꯥꯞꯄꯒꯤ ꯐꯣꯟꯗꯣ ꯇꯥꯗ꯭ꯔꯕ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯧꯕꯒꯤ ꯇꯥꯗ꯭ꯔꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯅ ꯀꯤꯍꯣꯝ ꯆꯥꯕ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯀꯦꯅ ꯐꯣꯟꯁꯦ ꯂꯧꯊꯣꯛꯄ ꯀꯥꯟꯁꯤꯗꯅꯦ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯃꯤꯁꯀꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯃꯥ ꯑꯁꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯗꯤ ꯁꯣꯏ ꯏꯁꯧ ꯂꯥꯡꯉꯅꯤ ꯑꯩ ꯇꯧꯔꯔꯣꯏꯒꯦꯗꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦ ꯍꯥꯏ ꯑꯗꯩ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯑꯩ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥꯔꯦ ꯏꯃꯥꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯖꯥꯠ ꯅꯨꯄꯤꯁꯦ ꯇꯥꯁꯣꯟꯗꯒꯤ ꯃꯆꯤꯟꯒ ꯊꯤꯔꯛꯑꯦ ꯍꯥꯏꯕꯀꯣ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯝꯅꯤ ꯃꯥꯁꯨ ꯍꯥꯏꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯃꯥꯏꯁꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯀꯅꯤꯒ ꯍꯥꯏꯔꯝꯃ ꯂꯥꯛꯇꯕꯗꯨꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯅꯠꯇ꯭ꯔꯅꯦꯀꯣ ꯏꯀꯥꯏꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯌꯦ ꯑꯗꯩ ꯑꯣꯏꯐꯝꯁꯨ ꯊꯣꯛꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯅꯨꯄꯤꯁꯦ ꯁꯥꯎꯔꯒ ꯃꯆꯤꯟꯈꯔ ꯊꯤꯔꯛꯑꯒ ꯉꯥꯡꯕꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯒ ꯈꯨꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪ ꯀꯥꯏꯅꯔꯁꯨ ꯌꯥꯏ ꯀꯥꯏꯅꯒ ꯐꯣꯟꯗꯒ ꯂꯥꯎꯊꯠꯄꯗꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯥꯏꯅꯒ ꯃꯥꯁꯦꯇꯅꯦ ꯌꯥꯝ ꯊꯤꯅ ꯂꯥꯎꯈꯠꯂꯦ ꯍꯥꯏ ꯅꯨꯄꯤꯁꯦ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯥꯏꯅꯒ ꯑꯗꯩ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯈꯤꯇꯪ ꯁꯥꯎꯅꯤꯡꯁꯨ ꯐꯣꯟꯁꯤꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯟꯖꯤꯟꯅ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯒꯤ ꯐꯣꯟꯁꯦ ꯃꯩꯒ ꯌꯥꯎꯗꯕꯒꯤ ꯑꯗꯩ ꯐꯣꯇꯣ ꯀꯥꯞꯀꯦ ꯈꯜꯂ ꯅꯨꯄꯤꯁꯤꯅ ꯇꯧꯔꯛꯄꯒꯤ ꯁꯥꯎꯅꯤꯡꯕ ꯑꯁꯣꯝꯗꯅ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯤꯁꯤꯅ ꯃꯥꯅ ꯂꯥꯛꯀꯦꯅ ꯍꯥꯏꯔꯒ ꯂꯥꯛꯇꯕꯒꯤ ꯁꯥꯎꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯕꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ
ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯅꯨꯄꯤꯁꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯇꯝꯁꯤꯗꯗꯤ ꯃꯥ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯉꯝ ꯇꯥꯟꯅꯕꯗꯣꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯃꯥ ꯆꯥꯛꯀ ꯆꯥꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯁꯣꯏꯖꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩ ꯃꯉꯣꯟꯗ ꯍꯟꯖꯤꯟꯅꯅꯕ ꯋꯥ ꯍꯥꯏꯔꯒꯦꯁꯦ ꯈꯟꯗꯕꯤ ꯃꯇꯝꯗꯨꯗꯀꯣ ꯃꯥꯅ ꯉꯝꯃꯦꯒꯤ ꯋꯥꯈꯜ ꯅꯨꯄꯤꯁꯦ ꯑꯩꯅ ꯉꯝꯖꯔꯦ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯕꯅꯤ ꯄꯥꯝꯖꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯃꯥꯟꯅꯕꯤꯗꯒ ꯑꯗꯨꯝ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨꯗꯤ ꯍꯥꯏꯗꯕꯀꯣ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕꯁꯦ ꯁꯨꯝ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯝꯇꯪꯗꯤ ꯍꯟꯖꯤꯟꯅꯧ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯒꯤ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯍꯜꯂꯛꯀꯦ ꯃꯦꯁꯦꯁ ꯊꯥꯍꯜꯂꯛꯀꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯍꯣꯏꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦ ꯍꯥꯏ ꯗꯗꯥ ꯑꯩ ꯂꯥꯜꯂꯦꯅ ꯂꯥꯟꯕꯗꯤ ꯃꯥꯅ ꯂꯥꯜꯂꯤꯀꯣ ꯃꯥꯅ ꯂꯥꯜꯂꯤꯅꯦꯕ ꯗꯗꯥ ꯑꯩ ꯂꯥꯜꯂꯦꯅ ꯃꯦꯁꯦꯁ ꯊꯥꯔꯛꯄꯖꯥꯠꯅꯤꯗ ꯃꯥ ꯃꯦꯁꯦꯁ 2-3ꯂꯛ ꯍꯟꯗꯦ ꯍꯥꯏ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯦꯁꯦꯁ ꯊꯥꯔꯒ ꯍꯜꯂꯛꯇꯕꯗꯨꯗ ꯃꯤꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯒꯅꯦꯕ ꯀꯔꯤꯝꯇ ꯑꯃꯨꯛ ꯍꯥꯏꯔꯛꯇꯕꯗꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯍꯥꯏꯖꯔꯝꯃꯒ ꯑꯃꯨꯛ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗꯕꯗꯣ ꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯇꯝꯗ ꯈꯟꯈꯤꯕꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯏ ꯃꯇꯦꯡ ꯈꯔꯒ ꯇꯧꯕꯤꯕꯗꯨꯗꯀꯣ ꯁꯥꯎꯈꯤꯕꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯅ ꯐꯣꯟ ꯇꯧꯋꯦ ꯍꯥꯏ ꯅꯨꯄꯤꯁꯤꯗꯀꯣ ꯑꯗꯣ ꯐꯣꯟ ꯇꯧꯕꯁꯤꯗꯀꯣ ꯄꯥꯏꯈꯠꯂꯛꯄꯒꯅꯦ ꯅꯨꯄꯤꯁꯦ ꯀꯞꯄꯛꯑꯦ ꯍꯥꯏ ꯌꯥꯝꯅ ꯐꯣꯟꯗ ꯍꯥꯏꯗꯤ ꯗꯗꯥ ꯑꯩ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯦ ꯑꯗꯣ ꯃꯥꯅ ꯀꯞꯄ ꯃꯈꯣꯜꯗꯣ ꯇꯥꯔꯒꯀꯣ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯇꯦꯁꯦ ꯀꯞꯀꯅꯨꯅꯀꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅꯀꯣ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤꯕꯗꯣ ꯀꯧꯕꯅꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦꯁꯦ ꯅꯪ ꯀꯞꯀꯅꯣꯅ ꯊꯦꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯍꯌꯦꯡ ꯂꯥꯛꯀꯦꯅ ꯍꯥꯏꯕꯁꯤꯗꯁꯨ ꯑꯗꯨꯝ ꯀꯞꯄꯦ ꯍꯥꯏ ꯅꯨꯄꯤꯁꯦ ꯑꯗꯣ ꯊꯥꯖꯗꯕꯗꯣ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯣ ꯀꯅꯥ ꯊꯥꯖꯅꯤ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯑꯩ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦ ꯅꯪ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯊꯦꯝꯕꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇꯨꯗꯗꯤ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯏ ꯈꯨꯀꯞꯇꯣ ꯍꯦꯛꯇꯅꯦ ꯊꯃꯣꯏꯗ ꯌꯧꯋꯤ ꯍꯥꯏ ꯊꯃꯣꯏ ꯁꯦꯡꯅ ꯀꯞꯄꯒꯤꯔ ꯈꯪꯗꯦ ꯃꯥꯅ ꯀꯞꯄꯛꯈꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯌꯧꯋꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯩ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯀꯣ ꯃꯥ ꯑꯗꯨꯝ ꯅꯨꯡꯊꯤꯟꯁꯤꯗ ꯅꯨꯄꯤꯁꯤꯒ ꯎꯅꯕ ꯆꯠꯂꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯛꯄꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯕꯥꯏꯛꯇ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯄ ꯅꯠꯇꯦ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯄꯖꯥꯠꯅꯤꯗ ꯑꯗ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯄꯁꯤꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯕꯥꯏꯛ ꯇꯣꯡꯉ ꯆꯠꯄꯁꯦ ꯅꯨꯄꯤꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟꯅ ꯎꯕꯖꯥꯠꯅꯤꯗ ꯑꯗ ꯅꯨꯄꯤꯁꯦ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯩꯌꯦ ꯃꯃꯥ ꯍꯣꯏꯅ ꯆꯩ ꯈꯣꯠꯂꯦ ꯍꯥꯏꯅ ꯐꯣꯟꯗ ꯇꯝꯃꯤ ꯍꯥꯏ ꯏꯕꯥꯅꯤꯅ ꯉꯁꯥꯏ ꯆꯠꯄꯗꯣ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯥ ꯍꯣꯏꯅ ꯆꯩꯌꯦ ꯎꯍꯧꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯋꯥꯔꯤꯒ ꯇꯝꯃꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯥꯅꯁꯨ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯅꯪ ꯐꯨꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯉꯦ ꯐꯨꯗꯦ ꯆꯩꯕ ꯈꯛꯇꯪꯅꯤ ꯀꯥꯏꯅꯒ ꯁꯤꯗꯒꯤ ꯈꯔ ꯑꯗꯨꯝ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯈꯔ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦꯕ ꯃꯣꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯁꯨ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏꯕ ꯀꯣꯏꯕꯁꯤ ꯃꯥ ꯀꯌꯥ ꯂꯦꯞꯇꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯑꯅꯧ ꯑꯅꯧꯕ ꯎꯕꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤ ꯃꯦꯁꯦꯁ ꯊꯥꯕꯤꯁꯤ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤꯗ ꯑꯗ ꯃꯣꯏꯕꯥꯅꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯦꯛ ꯈꯠꯅꯕꯗꯀꯣ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯇꯞꯊꯔꯒ ꯂꯩꯕ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯦꯟꯀꯠꯂꯒ ꯆꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯕꯁꯦ ꯅꯨꯄꯤꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦꯕ ꯗꯤꯋꯥꯂꯤ ꯃꯇꯝꯁꯤꯗꯀꯣ ꯍꯣꯏ ꯗꯤꯋꯥꯂꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯁꯨ ꯍꯦꯜꯂꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯄꯤꯅꯕ ꯑꯗꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯅꯁꯨ ꯑꯌꯥꯝꯕ ꯍꯦꯜꯂꯤꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯅꯕ ꯑꯩꯈꯣꯏꯒꯤ ꯒꯤꯐꯁꯦ ꯂꯣꯏ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯍꯧꯅꯔꯒ ꯆꯠꯂꯒ ꯂꯩꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯃꯃꯤꯠ ꯈꯔ ꯍꯦꯟꯅ ꯉꯥꯎꯕꯒꯤꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯑꯉꯥꯡ ꯍꯥꯏ ꯌꯥꯝꯅꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏ ꯅꯨꯄꯤꯁꯦ ꯑꯗꯣ ꯃꯥꯅ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯄꯤꯗꯗꯅ ꯃꯥꯅ ꯉꯥꯎꯖꯔꯤꯕ ꯑꯉꯥꯡꯁꯤꯗꯀꯣ ꯑꯉꯥꯡꯁꯤꯒꯤ ꯑꯣꯏꯅ ꯃꯥꯅ ꯒꯤꯐꯁꯦ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯗ ꯄꯤꯗꯣꯏꯅꯦꯅ ꯂꯩꯔꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯩꯔꯀꯥꯟꯗ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤ ꯍꯥꯏꯗꯤ ꯗꯤꯋꯥꯂꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯕꯀꯣ ꯑꯗ ꯑꯩ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕ ꯂꯩꯔꯨꯅꯨ ꯈꯣꯠꯂꯨꯅꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯂꯩꯗꯤ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯐ꯭ꯔꯤꯗ ꯂꯩꯕꯤꯗꯣꯏꯅꯤꯅꯀꯣ ꯂꯩꯍꯟꯅꯤꯡꯕꯗꯤ ꯐꯥꯎꯈꯤ ꯍꯥꯏ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔ ꯅꯪ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇꯣ ꯂꯥꯛꯑꯣꯅ ꯍꯥꯏꯕꯖꯥꯠꯅꯤ ꯍꯣꯏ ꯂꯥꯛꯀꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯍꯥꯏꯔꯒ ꯃꯥꯅꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯥꯅ ꯌꯥꯝ ꯉꯥꯎꯖꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ
hojiki nupasigi oina leibirabako ada leibibasida Diwali numisida chatlaga nupisina phone tawre asisu nang hojipau laktriba na ade nupasina khumgi hai ko mana khumbase ai imanabagi gift thinba chatli adu halaga ai changa age aidi nangi pigadabsu leite aidi paisa leitabani na nangna pirak toini na ikaije ai numitaram dai do ina lawala age na haibajani da yam phajana thembire mana nupise haidi machin thiba wana phajana thembire ba adudagidi pirure adama pirura kansida ko hojiki nupa sina yam ngaujaba haidi angang ama yawidena ko mangonda piba kansida ne as angang se lawo ga yade angang su matam su ko yam angang orisu nupa ga haikattana koiba angang ne haibu ko khalakpagi as lawo ga yadi mase kya pamphata boy bajani da haidi pamphata sman amdana ga pisalame hai wakhal yam nungai na halakpasla halaga mu Mamana singida amuk changuse moramda changuse haiba kansida hoen hair kansida hoi nungdang waram tasalakbagi mase kano dukan da changba hai tare koi churu amtang thaga inkalakpa matamgidi churu kase dum dukandagi lorga koi thaga yam ngausanabagi afaba tamina urang kari khangidage kainaga khandabi matamdo adumaina changaga mana leiba janida leiba kansida mana sambha se ui haibko sambha se mana ngangtang wakhalduda khanbado haibadi magidamakta kemtasu leibide nungaitabado masu miyoibanina ainadi atopada pithoure aduga mandi ai piraktoini si sampase leibige da kan kyam pibano na hangaga sampase kaudi haibako kogi sampase black masu sida koi white machu sina ko koi nappa hai dare ne mathak sida napchan bai dar jura ama lawe hai mana sise mana pocket ta hapsalaga por aduga nupidugi manakta chatle nupisina pire magi leirakpa photo pire ko piraga mana yamna thembirambado se sampase loktho pirame ha aidi pisa paidabanina aidi kemta lengamde se nangine pirame nupisina yam harauna lawja howe haibako ada nupasina ga mi khanganga nuko tumina payo ikaijai kainaga ko ngahang tu pangang budo nupisina la howe hai ade nupisina numituda magi pirakpase koi fruit amane aduga rose amane adagi anido pire aduga achapot ka anido pire hai fruit to hojik phawal leiri mandi mal hai ko manuksi mandana haidi thamjalli hai adu pire adudagi moise nungsinare aduga nungsinaba matam sida ko yamna nungai taba hai tare nungai taba sidagi hore moibani gi nungai taba wari se haurak toini moibani se yek oiramba hai tare moibani di sungti thigate hai khangbusu khangdaba ada mamanabi singna yumnaka hangnaba noibudu yek ni na hai bajani da ade mayungi minasu kai lamdai khangnarino khotnarino na haidi angang nupimcha jingi di mama oiro manam oiro nam hangalli da na ko ada yek oiramba sida edunu pado khangnagano na hai bajani nupisina pau tame hai ima hoina nanga khangnabase khangnaganu hai khokanu hai ibani se yek thome na hai bajanda nupasina dum matam du tungda kaidodino khangdabani na ko amta khalunu aina nangi damakta lepalore nang atopa nupa koi ningira khotningira kai mane ta ongkhan bi bai tai nupisa adugi nate khote dum chaibagi dugi aina on hai bane na haraga moi ani se nongma unabajani da ade unabasida Masi nupisi unaba chalamdai sida mana koiriba adi mana hairiba singsi ko message thanaba aldagi konwari sanaba se maloin kakthale hai ko number ga se save se hoigi seran turana tawbi mamanabagi number oina toksanbi mana khangadaba mo ongda message se loin ka sadana chala kansida nupisina nang phone moibani unara kanda nupisina kogi phone se check tauge na haiba ayama matamda magi phone se nupisina check tawi hai nupisi gi phone se sumana check tawi haiba mamana bago ko icham chamna ne wari message thanaram basi pau to mana chai haiba andai message se ama ka odra bazani da message se ka odra basin pisna sise kana no na hang bazani mas mas hang to haidi number to save tau da bina mas kana no khang de he gan tau basida nupisina phone toksalaba nupisina nupasi phone se paraga message thanaramba numbers da phone toksale adudagi phone toksambadagi nupi ma paire pairakpadi wari sanare nang kanano khotpano na hanga kasta somdai nupisina hare sigi number siga iga khangnabani nang kanano na hange hai
ꯑꯗꯩ ꯅꯨꯄꯤꯁꯦ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯗꯅ ꯃꯥ ꯅꯨꯄꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯈꯪꯉꯕ ꯍꯥꯏꯗꯤ ꯃꯥꯅ ꯌꯦꯡꯉꯛꯏ ꯃꯔꯝꯁꯦ ꯄꯥꯏꯔꯝꯗꯣꯏꯁꯤ ꯅꯨꯄꯤꯅꯤ ꯃꯥ ꯈꯪꯗꯦ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅꯤꯡꯃꯟꯗꯅꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯤ ꯃꯥꯅ ꯂꯪꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯂꯪꯉꯦ ꯕꯪ ꯂꯥꯎꯅ ꯂꯪꯕꯁꯦ ꯑꯩꯈꯣꯏ ꯀꯣꯏꯂꯥꯁ ꯃꯊꯛꯁꯤꯗ ꯐꯣꯟꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯄꯨꯔꯥ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯑꯁ ꯄꯨꯔꯥ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯍꯥꯏ ꯀꯔꯤ ꯑꯝꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯐꯣꯟꯁꯦ ꯂꯧꯈꯠꯂꯀꯥꯟ ꯃꯥꯗꯤ ꯐꯣꯟꯁꯤ ꯎꯕꯁꯤꯗ ꯃꯥꯗꯤ ꯏ ꯀꯥꯔꯕ ꯃꯥꯒꯤ ꯃꯄꯣꯠꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯄꯣꯠꯁꯤꯕꯨ ꯃꯥꯅ ꯊꯨꯒꯥꯏꯔꯤꯁꯤꯕꯨ ꯏ ꯀꯥꯕ ꯍꯦꯃꯟꯗꯅ ꯃꯥꯅ ꯕꯕ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯒꯤ ꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯡ ꯊꯥꯕꯤꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯉꯥꯛꯇꯪꯗ ꯈꯜꯂꯤꯅꯤ ꯑꯩꯒꯤ ꯄꯣꯠꯁꯤ ꯅꯪꯅ ꯊꯨꯒꯥꯏ ꯍꯥꯏꯒꯦ ꯋꯥꯈꯜ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜ ꯉꯥꯛꯇꯪ ꯂꯥꯛꯏꯗꯅ ꯅꯨꯄꯤꯁꯦ ꯃꯥ ꯊꯥꯕꯤꯕꯖꯥꯠꯅꯤ ꯑꯗꯣ ꯅꯨꯄꯤꯁꯦ ꯀꯩꯝꯇ ꯍꯥꯏꯗꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯅꯥꯏꯌꯦꯁꯨ ꯍꯥꯏꯗꯦ ꯅꯥꯗꯦꯁꯨ ꯍꯥꯏꯗꯦ ꯃꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯄꯤꯁꯦ ꯇꯥꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯏ ꯈꯣꯠꯂꯦꯅ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯁꯣꯛꯆꯕ ꯑꯣꯏꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯣ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯅꯔꯝꯃꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡꯅ ꯊꯥꯔꯤꯁꯤꯕꯨ ꯈꯣꯠꯂꯤꯁꯤꯕꯨ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯅ ꯑꯗꯣ ꯅꯪ ꯐꯖꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯅꯪ ꯐꯣꯟꯁꯦ ꯊꯨꯒꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯐꯣꯟꯗꯨꯅ ꯂꯨꯕ꯭ꯔꯥ ꯑꯩꯒ ꯅꯨꯄꯤꯁꯤꯒ ꯐꯣꯟꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛ ꯈꯨꯝꯃꯦ ꯑꯩ ꯐꯣꯟ ꯂꯩꯕ ꯉꯝꯗꯦ ꯅꯪ ꯑꯩ ꯐꯣꯟꯁꯦ ꯂꯩꯕꯤꯒꯦ ꯍꯥꯏꯔꯣ ꯅꯪ ꯐꯖꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯅꯪ ꯄꯨꯔꯥ ꯀꯥꯏꯅꯕꯁꯨ ꯅꯠꯇꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯐꯣꯟ ꯊꯨꯒꯥꯏꯔꯤꯁꯦ ꯃꯥ ꯐꯣꯟꯁꯤꯒꯤ ꯃꯔꯝꯗ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯐꯔꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯅꯪ ꯄꯥꯏꯍꯧꯔꯣ ꯑꯩꯒꯤ ꯐꯣꯟꯁꯤꯃ ꯅꯪ ꯄꯥꯏꯍꯧꯔꯣ ꯑꯗꯣ ꯁꯤꯝꯗꯣ ꯑꯗꯨꯝ ꯄꯨꯂꯞ ꯄꯥꯏꯍꯧꯔꯣ ꯅꯪꯒꯤ ꯐꯣꯟ ꯑꯀꯥꯏꯕꯁꯦ ꯑꯩ ꯄꯨꯔꯒꯦ ꯁꯤꯝꯁꯤꯁꯨ ꯑꯩ ꯄꯥꯏꯔꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯦ ꯑꯗꯨ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯈꯣꯠꯅꯨꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏ ꯑꯗꯩ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯁꯨ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯒꯤ ꯐꯣꯟꯁꯦ ꯃꯉꯣꯟꯗ ꯄꯤꯔꯝꯃꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯗ ꯁꯤꯝꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯏꯅꯔꯒ ꯐꯣꯟꯁꯦ ꯄꯤꯔꯝꯃꯦ ꯍꯥꯏ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯗꯤ ꯅꯨꯄꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯇꯧꯕꯤꯔꯒ ꯃꯥꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯅꯪꯗꯤ ꯀꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯀꯔꯤ ꯄꯥꯏꯗꯣꯏꯅꯣꯅ ꯍꯪꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯏꯃꯥꯟꯅꯕꯤꯗꯩꯔꯥ ꯑꯗꯒꯤ ꯌꯨꯝꯒꯤ ꯃꯤꯗꯩꯔꯥ ꯇꯧꯔꯛꯀꯦ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯐꯣꯟꯗꯣ ꯇꯥꯍꯧꯔꯦꯅ ꯈꯨꯝꯃꯒꯦ ꯈꯣꯠꯂꯒꯦꯅ ꯍꯥꯏꯔꯒ ꯁꯥꯎꯅꯕꯁꯦ ꯐꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯐꯣꯟ ꯑꯃꯃꯨꯛ ꯂꯩꯔꯦ ꯇꯥꯍꯧꯔꯦ ꯍꯥꯏꯕꯗꯤ ꯃꯌꯨꯝꯗ ꯑꯃꯃꯨꯛ ꯂꯩꯔꯦ ꯅꯨꯄꯤꯁꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯈꯪꯅꯔꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯀꯣ ꯅꯨꯡꯁꯤꯅꯕꯁꯦ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯁꯦ ꯅꯣꯡꯃ ꯃꯃꯥꯅ ꯌꯥꯝ ꯊꯤꯅ ꯆꯩꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯅꯁꯨꯈꯔ ꯈꯨꯝꯃꯨꯏ ꯍꯥꯏ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯗ ꯅꯪ ꯌꯦꯛꯅꯤ ꯈꯪꯅꯒꯅꯨ ꯍꯥꯏꯔꯒ ꯅꯣꯏ ꯅꯨꯡꯁꯤꯅꯩ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯅ ꯐꯨꯔꯕ ꯌꯥꯝ ꯊꯤꯅ ꯃꯃꯥꯁꯤꯁꯨ ꯁꯥꯎꯔꯛꯄꯗꯒꯤ ꯐꯨꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯦ ꯑꯩ ꯏꯃꯥꯅ ꯌꯥꯝ ꯊꯤꯅ ꯐꯨꯔꯦ ꯅꯪꯒ ꯀꯣꯏꯅꯕꯩ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏ ꯈꯣꯠꯂꯣ ꯍꯥꯏꯌꯦꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯐꯨꯕꯤ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪ ꯊꯣꯛꯂꯛꯑꯣ ꯁꯤꯅꯦꯕꯀோ ꯑꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗ ꯅꯨꯄꯤꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯃꯃꯥꯅ ꯆꯩꯕꯗꯨꯗ ꯀꯤꯗꯅꯀꯣ ꯊꯣꯛꯎꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯈꯟꯕꯒꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯣꯀꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯌꯦꯡꯁꯟꯕꯗꯣ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕ ꯀꯩꯒ ꯄꯨꯜꯂꯁꯨ ꯈꯔꯒ ꯉꯥꯎꯁꯟꯅꯕꯅꯤꯅꯀꯣ ꯊꯛꯄꯤ ꯆꯥꯕꯤ ꯈꯔꯒ ꯄꯥꯝꯖꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯗꯗꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯊꯛꯀꯅꯨ ꯉꯥꯎꯁꯟꯅꯒꯅꯨꯁꯦ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅꯗꯤ ꯀꯌా ꯌꯥꯗꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯔꯦ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯑꯩ ꯌꯨꯝꯒꯤ ꯃꯤꯅ ꯅꯪꯒ ꯂꯣꯏꯅꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯅꯪꯒ ꯁꯨꯝ ꯂꯣꯏꯅꯔꯗꯤ ꯐꯣꯟ ꯄꯥꯏꯍꯜꯂꯣꯏ ꯍꯥꯏꯌꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯇꯝꯁꯤꯗ ꯃꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯨꯄꯥꯁꯤꯁꯨ ꯉꯥꯛꯇꯪꯗꯨꯒꯤ ꯑꯁ ꯍꯣꯏ ꯆꯦꯜꯂꯁꯤ ꯁꯤꯅꯤ ꯍꯥꯏꯗꯤ ꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯆꯦꯜꯂꯁꯤꯅ ꯍꯥꯏꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯊꯣꯛꯂꯛꯑꯦ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯄꯗ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯒ ꯄꯥꯎꯒ ꯀꯣꯏꯇꯝ ꯇꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯥꯏꯅ ꯆꯦꯜꯂꯁꯤ ꯍꯥꯏ ꯑꯩ ꯅꯨꯄꯤꯁꯦ ꯆꯦꯜꯂꯗꯕꯅꯦꯅ ꯑꯗꯨꯗꯩ ꯆꯦꯟꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯊꯩꯔꯤꯕ ꯏꯃꯨꯡꯁꯤꯗꯀꯣ ꯑꯁ ꯃꯃꯥꯟꯅꯕꯁꯦ ꯄꯨꯂꯞ ꯍꯦꯛꯇ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯅꯨꯄꯤ ꯆꯦꯜꯂꯦꯒ ꯍꯔꯥꯎꯕꯤꯗꯣꯀꯣ ꯑꯗꯩ ꯄꯨꯂꯞ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯩ ꯊꯩꯔꯦ ꯑꯗꯩ ꯑꯦꯟꯁꯥꯡꯒꯥꯁꯦ ꯃꯣꯏꯅꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯍꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯏꯃꯨꯡꯁꯤꯗ ꯅꯨꯄꯤꯁꯦ ꯐꯤ ꯍꯣꯡꯗꯣꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯐꯤ ꯑꯃꯗꯤ ꯌꯥꯜꯂꯝꯃꯦ ꯍꯥꯏꯀꯣ ꯃꯥꯅ ꯑꯍꯥꯟꯕ ꯆꯪꯕꯁꯤꯗꯀꯣ ꯐꯤꯒ ꯌꯥꯜꯂ ꯆꯥꯛꯁꯪꯗ ꯑꯦꯟꯁꯥꯡ ꯁꯦꯝꯃꯒ ꯃꯣꯏꯒꯤ ꯍꯦꯟꯖꯥꯡ ꯅꯨꯃꯤꯠꯁꯦ ꯌꯦꯟ ꯊꯣꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯌꯦꯟ ꯊꯣꯡꯕꯁꯦ
ꯏꯟꯁꯥꯡ ꯇꯤꯜꯍꯧ ꯆꯅꯝꯒ ꯁꯦꯝꯃꯒ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯥꯁꯦ ꯍꯥꯏꯐꯦꯠ ꯀꯩ ꯋꯥꯈꯜꯒꯗꯤ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯄꯨꯔꯥ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯦ ꯅꯨꯄꯤ ꯆꯦꯠꯂꯝꯅꯤꯅꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯤ ꯆꯥꯛꯁꯪꯗ ꯂꯩꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯃꯥꯗꯤ ꯐꯣꯟ ꯃꯦꯠꯂꯒ ꯑꯗꯩ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯍꯦꯟꯖꯥꯡ ꯇꯦꯁ ꯇꯧꯕꯒꯤ ꯑꯉꯧꯕ ꯂꯧꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯉꯩꯁꯨ ꯆꯥꯛꯁꯪꯗ ꯆꯥꯍꯧꯔꯒ ꯅꯨꯄꯥꯉꯩꯅ ꯃꯣꯏꯅ ꯌꯨꯝ ꯆꯦꯜꯂꯛꯄꯒꯤ ꯊꯩꯔꯤꯕ ꯏꯃꯨꯡꯁꯦ ꯁꯤꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯃꯣꯏꯁꯦ ꯐꯝꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯏꯪꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯏꯃꯥꯟꯅꯕ ꯅꯨꯄꯤ ꯆꯦꯜꯂꯛꯑꯕꯅꯤ ꯉꯁꯤꯗꯤ ꯈꯔ ꯄꯥꯏꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔ ꯃꯣꯏꯁꯦ ꯈꯔ ꯄꯥꯏꯕ ꯍꯧꯋꯦ ꯄꯥꯏꯕ ꯍꯧꯕꯁꯤꯗ ꯏꯃꯨꯡꯁꯤꯗ ꯏꯔꯥꯡ ꯂꯥꯡꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯀꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯣ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯦꯗꯅ ꯃꯃꯥꯗ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯈꯣꯠꯂꯦ ꯂꯝꯗꯣ ꯁꯤꯗꯒꯤꯅꯤ ꯃꯥꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯁꯤ ꯂꯝꯗꯒꯤꯅꯤ ꯑꯩꯅ ꯆꯦꯜꯂꯛꯏ ꯅꯨꯄꯤꯁꯦꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯕ ꯑꯗꯨꯒ ꯂꯧꯕ ꯂꯥꯛꯏꯕꯣꯏꯅ ꯃꯥꯗꯤ ꯈꯟꯕꯖꯥꯠꯅꯤꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯂꯧꯕ ꯂꯥꯛꯏꯖꯥꯠꯂ ꯏꯔꯥꯡ ꯂꯥꯡꯉꯤꯁꯤ ꯃꯤ ꯂꯥꯛꯄꯒꯤ ꯍꯥꯏꯗꯤ ꯉꯔꯪ ꯉꯔꯪ ꯉꯪꯅꯕꯩ ꯃꯈꯣꯟ ꯇꯥꯏꯌꯦꯅ ꯃꯥꯁꯦ ꯏꯃꯨꯡꯁꯤꯗ ꯆꯪꯕ ꯃꯃꯥꯟꯅꯕꯉꯩ ꯃꯥꯒ ꯃꯔꯤ ꯆꯪꯕ ꯃꯃꯥꯟꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯩꯍꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕꯗꯣ ꯃꯥꯅ ꯈꯜꯂꯨꯔꯤꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯂꯥꯛꯏ ꯑꯗꯨꯒ ꯃꯌꯥꯝꯕꯒ ꯂꯥꯛꯏ ꯃꯄꯥꯗꯤ ꯌꯥꯎꯔꯛꯇꯦ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯈꯪꯕꯗ ꯃꯃꯥꯁꯤ ꯈꯛꯇꯅꯦ ꯍꯥꯏꯗꯤ ꯃꯃꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯀꯣ ꯃꯃꯥꯅꯤ ꯈꯛꯇꯅꯤ ꯃꯥꯅ ꯈꯪꯉꯤꯁꯦ ꯑꯇꯩ ꯌꯥꯎꯔꯛꯏ ꯃꯤꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯆꯤꯡꯉꯝꯕꯖꯥꯠꯅꯤꯗ ꯆꯠꯁꯤ ꯂꯥꯛꯑꯣꯅ ꯆꯤꯡꯕꯤꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯦ ꯀꯥꯡꯊꯣꯟꯁꯤꯗꯀꯣ ꯃꯤ ꯀꯥꯡꯊꯣꯟꯒꯁꯦ ꯂꯣꯏꯅ ꯅꯤꯡꯒꯥꯏ ꯍꯥꯏꯗꯤ ꯀꯥꯡꯊꯣꯟꯗꯣ ꯑꯔꯤꯡꯕ ꯑꯣꯏꯗꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯀꯥꯡꯊꯣꯟꯁꯤꯗ ꯌꯥꯜꯂꯒ ꯆꯠꯇꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕꯀꯣ ꯑꯗꯩ ꯃꯥꯁꯨ ꯇꯤꯡꯉꯛ ꯌꯦꯡꯉ ꯂꯩ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯍꯥꯏꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯕꯀꯣ ꯃꯥꯁꯨ ꯊꯀꯠꯀꯨꯝ ꯀꯩꯒꯨꯝ ꯑꯗꯩ ꯌꯥꯗꯕꯗꯩꯅꯦ ꯃꯃꯥꯗꯨꯅ ꯁꯥꯎꯔꯛꯇꯅ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅ ꯁꯥꯎꯔꯛꯇꯅ ꯅꯨꯄꯤꯁꯤꯒꯤ ꯃꯁꯝꯁꯦ パꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯉꯦ ꯍꯥꯏꯕꯀꯣ ꯆꯤꯡꯃꯥ ꯆꯩꯅꯥꯗꯨꯅ ꯑꯩꯈꯣꯏ ꯀꯥꯡꯊꯣꯟꯗꯩ ꯊꯥꯗꯣꯛꯑꯒ ꯚꯛ ꯂꯥꯎꯅ ꯃꯁꯥꯗꯣ ꯆꯠꯄꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅꯁꯨ ꯈꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯅꯔ ꯂꯣꯏꯔꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨꯅ ꯈꯔ ꯈꯥꯝꯃꯦ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕꯩ ꯃꯌꯥꯏꯅ ꯉꯝꯅꯕꯀꯣ ꯂꯥꯛꯏꯕꯗꯣ ꯑꯗꯨꯝ ꯃꯁꯝꯗ ꯄꯥꯏꯔꯒꯗꯤ ꯅꯥꯕꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯆꯠꯄꯖꯥꯠꯅꯦꯕ ꯃꯃꯥꯅ ꯆꯤꯡꯉꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯤꯡꯉꯒ ꯑꯗꯨꯝ ꯄꯨꯈ꯭ꯔꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗꯀꯣ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯩꯅꯥ ꯐꯪꯉ ꯃꯥꯏ ꯃꯃꯥꯡꯗꯨꯗ ꯃꯃꯥꯅ ꯑꯣꯏꯔꯁꯨ ꯊꯤꯅ ꯐꯨꯕꯤꯔꯒ ꯆꯠꯈꯤꯕꯗꯨꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯁꯨ ꯀꯩꯝ ꯇꯧꯕ ꯉꯝꯍꯧꯗꯕꯗꯣ ꯃꯥꯁꯨ ꯃꯃꯥꯅ ꯊꯦꯝꯃꯒ ꯃꯌꯨꯝꯁꯤꯗ ꯄꯣꯔꯛꯑꯦ ꯍꯥꯏꯌꯦ ꯃꯥꯁꯨ ꯋꯥꯈꯜꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯣ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯔ ꯂꯩꯕ ꯃꯥꯁꯦ ꯐꯅ ꯀꯨꯏꯅ ꯀꯥꯎꯗꯦ ꯃꯥ ꯅꯣꯡꯉꯥꯜꯂ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯒꯦꯗ ꯍꯥꯏꯅ ꯈꯜꯂꯒ ꯅꯨꯃꯤꯠꯁꯤꯁꯨ ꯃꯥ ꯐꯣꯟ ꯄꯥꯏꯔꯝꯃꯗꯤ ꯃꯥ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯗ ꯐꯣꯟꯁꯦ ꯃꯌꯥꯝꯕꯁꯤꯡꯅ ꯄꯥꯏꯁꯟꯈꯤꯕ ꯑꯗꯨꯗꯩ ꯃꯥꯅ ꯅꯣꯡꯉꯥꯜꯂꯒ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯌꯣꯅ ꯉꯪꯉꯒ ꯐꯣꯟꯁꯦ ꯄꯤꯔꯒ ꯐꯣꯟꯁꯦ ꯇꯧꯕ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯕ ꯍꯥꯡꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯩ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯍꯥꯏꯌꯦ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯅꯔꯗꯤꯅ ꯃꯥꯁꯤꯗꯒꯤ ꯌꯥꯝ ꯋꯥꯕ ꯍꯧꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯔꯝꯕ ꯑꯗꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯥꯅꯗ ꯆꯩꯔꯒ ꯊꯝꯕꯤꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯁꯨ ꯀꯌా ꯊꯧꯑꯣꯏꯗ꯭ꯔꯁꯨ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯆꯕꯤ ꯃꯥꯗꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗꯗꯤ ꯃꯥꯁꯦ ꯑꯩ ꯀꯃꯥꯏꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯃꯥꯅ ꯅꯨꯃꯤꯠ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯄꯥꯏ ꯍꯥꯏ ꯑꯩ ꯉꯁꯤꯒ ꯅꯨꯃꯤꯠ 9 ꯁꯨꯔꯕ 9 ꯁꯨꯔꯕ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯁꯦꯅ ꯁꯨꯃꯥꯏꯅꯗ ꯈꯜꯂ ꯂꯩ ꯍꯥꯏ ꯃꯥ ꯆꯥꯕ ꯊꯛꯄꯒꯣ ꯍꯣꯏ ꯆꯥꯗꯤ ꯆꯥꯏ ꯊꯛꯇꯤ ꯊꯛꯏ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯝꯇ ꯏꯁꯥꯁꯤꯗ ꯀꯔꯤꯝꯇ ꯐꯥꯎꯈꯤꯗꯦ ꯍꯥꯏꯕꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯣꯏꯗ ꯆꯪꯕ ꯇꯜꯂꯤ ꯃꯣꯏꯗ ꯆꯪꯕꯗꯣ ꯃꯣꯏ ꯃꯃꯥ ꯍꯣꯏꯅ ꯆꯩꯔꯛꯀꯅꯤ ꯃꯄꯥ ꯍꯣꯏꯗꯁꯨ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯗꯨꯅ ꯆꯪꯕ ꯇꯜꯂꯤ ꯈꯣꯠꯂꯤ ꯃꯇꯝ ꯈꯔ ꯂꯩꯔ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏ ꯃꯥꯏ ꯅꯝꯕꯔ ꯀꯔꯤ ꯄꯥꯏꯒꯦꯅ ꯍꯪꯕꯖꯥꯠꯅꯤꯗ ꯅꯝꯕꯔꯁꯦ ꯀꯔꯤ ꯄꯥꯏꯒꯦꯅ ꯍꯥꯏ ꯃꯥꯏ ꯅꯝꯕꯔꯗꯣ ꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯄꯥꯏꯗꯦ ꯈꯣꯠꯇꯦ ꯃꯣꯏ ꯃꯌꯨꯝꯒꯤ ꯅꯝꯕꯔ ꯑꯣꯏꯔꯁꯨ ꯑꯝꯇ ꯂꯧꯕꯤꯔꯛꯑꯣꯅ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯑꯃꯁꯤꯗ ꯌꯥꯝ ꯇꯛꯑꯦ ꯍꯥꯏꯌꯦꯕꯀോ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯀꯞꯄꯦ ꯅꯝꯕꯔ ꯃꯣꯏ ꯏꯃꯨꯡꯒꯤ ꯅꯝꯕꯔ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯅꯪ ꯑꯝꯇꯗꯤ ꯂꯧꯕꯤꯌꯣꯅ ꯒꯦ ꯇꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯈꯤ ꯍꯥꯏ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯉꯝꯕ ꯀꯥꯟꯗ ꯃꯣꯏ ꯏꯃꯨꯡꯒꯤ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯁꯨ ꯑꯩ ꯍꯪꯉꯒ ꯑꯩ ꯄꯤꯔꯛꯀꯦ ꯈꯣꯠꯀꯦꯅ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯒꯤ ꯍꯥꯏ ꯑꯗꯨꯒ ꯅꯝꯕꯔ ꯑꯃꯈꯛ
ꯐꯪꯉꯦ ꯍꯥꯏꯀꯣ ꯅꯝꯕꯔꯁꯦ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯃꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯒꯤ ꯅꯝꯕꯔ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯒꯤ ꯅꯝꯕꯔ ꯃꯥꯅ ꯈꯟꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯇꯧꯍꯜꯂꯛꯑꯒ ꯐꯣꯟ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯣꯅ ꯈꯟꯕ ꯅꯨꯄꯤꯁꯤ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯍꯜꯂꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯄꯥꯏꯒꯦꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯖꯥꯠꯅꯤꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛ ꯅꯦꯛꯑꯦ ꯍꯥꯏꯌꯦꯀꯣ ꯅꯪ ꯅꯝꯕꯔꯁꯨ ꯂꯧꯕꯤꯔꯛꯑꯦ ꯑꯗꯣ ꯅꯪꯅ ꯐꯣꯟꯁꯦ ꯇꯧꯔꯣ ꯑꯩ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒꯦ ꯑꯗꯨꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯑꯩꯒ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯁꯤꯅꯦꯕ ꯃꯃꯥꯟꯅꯕꯤꯁꯦ ꯑꯗꯨꯗꯤ ꯌꯥꯔꯛꯇꯦ ꯍꯥꯏ ꯍꯥꯏꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯉꯝꯃꯣꯏ ꯃꯣꯏ ꯕꯕꯥꯍꯣꯏꯗꯣ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯩ ꯇꯜꯂꯦ ꯅꯪ ꯑꯗꯨꯗꯤ ꯁꯥꯎꯔꯅꯨ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯇꯧꯔꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅꯀꯣ ꯊꯦꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯁꯦ ꯐꯣꯟꯁꯦ ꯇꯧꯕꯖꯥꯠꯅꯤꯗ ꯐꯣꯟꯁꯦ ꯇꯧꯕꯁꯤꯗ ꯑꯍꯤꯡ ꯊꯦꯡꯅ ꯄꯥꯏꯔꯛꯇꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯄꯥꯏꯔꯛꯇꯕꯗꯩ ꯃꯥꯅ ꯃꯦꯁꯦꯁ ꯊꯥꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯅꯨꯄꯤ ꯁꯥꯔ ꯃꯦꯁꯦꯁ ꯊꯥꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪ ꯐꯣꯟꯗꯨꯁꯨ ꯆꯠꯇ꯭ꯔꯦꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯃꯤꯡꯗ ꯃꯦꯁꯦꯁ ꯊꯥꯖꯤꯜꯂꯝꯕꯖꯥꯠꯅꯤꯗ ꯑꯗꯨꯗꯩ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗꯦ ꯍꯥꯏ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯃꯁꯤꯡꯁꯤꯗꯤ ꯃꯥ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯍꯥꯏꯕꯗꯤ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯃꯥꯒꯅꯦ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗꯕꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯆꯦꯜꯂ ꯃꯇꯨꯡꯗ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯁꯤꯗꯤ ꯊꯥ ꯑꯅꯤꯃꯨꯛꯅꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥ ꯌꯥꯝ ꯋꯥꯅ ꯂꯦꯟꯒꯤ ꯍꯥꯏ ꯑꯗꯩ ꯃꯥꯅ ꯃꯦꯁꯦꯁ ꯊꯥꯈꯤꯕ ꯑꯗꯨꯁꯨ ꯃꯦꯁꯦꯁꯁꯨ ꯍꯜꯂꯛꯈꯤꯗꯦ ꯑꯗꯨꯒ ꯄꯥꯎꯁꯨ ꯑꯗꯨꯏ ꯃꯇꯨꯡꯗ ꯐꯥꯎꯔꯛꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕꯖꯥꯠꯅꯤꯗ ꯃꯤꯁꯀꯣꯜꯁꯦ 4 ꯂꯩꯔꯝꯃꯤ ꯍꯥꯏꯀꯣ ꯃꯤꯁꯀꯣꯜ 4-5ꯃꯨꯛ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯥ ꯆꯞ ꯆꯥꯕꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯃꯦꯁꯦꯁꯇꯤ ꯊꯥꯔꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯁꯁꯦ ꯌꯥꯝ ꯁꯥꯡꯅ ꯊꯥꯔꯛꯑꯦ ꯍꯥꯏ ꯍꯥꯏꯔꯝꯕꯁꯤꯗ ꯅꯪ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30ꯗꯩꯅ 10 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯕꯖꯥꯠꯅꯤ ꯑꯩ ꯐꯣꯟꯁꯨ ꯄꯥꯏꯔꯣꯏꯗꯗ ꯑꯩ ꯐꯣꯟꯁꯨ ꯄꯥꯏꯍꯟꯗꯦ ꯅꯪ ꯂꯥꯛꯑꯣꯀꯣꯅ ꯍꯥꯏꯕꯁꯤ ꯃꯥꯁꯦ ꯌꯥꯝꯅ ꯆꯥꯛꯍꯧꯕꯗꯣ ꯍꯥꯏꯗꯤ ꯃꯦꯁꯦꯁꯇꯪ ꯈꯪꯍꯧꯔꯦ ꯑꯁ ꯑꯩ ꯐꯣꯟꯁꯦ ꯄꯥꯏꯔꯝꯃꯗꯤ ꯐꯣꯟꯁꯦ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯄꯥꯏꯔꯅꯤ ꯉꯁꯤꯁꯤꯅ ꯀꯩꯅꯣ ꯀꯥꯏ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯍꯥꯏꯗꯤ ꯃꯥꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯐꯗꯧꯅꯦꯅ ꯈꯟꯕ ꯀꯥꯟꯁꯤꯗꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯐꯣꯟꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯐꯣꯟꯁꯦ ꯇꯧꯔ ꯑꯃꯨꯛ ꯆꯤꯡꯅꯈꯤꯗ꯭ꯔꯅ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯌꯦ ꯑꯁ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯕꯁꯤꯗꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯀꯨꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯑꯣꯏꯖꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯅꯨꯡꯁꯤꯔꯨꯔꯕꯅꯤꯅꯀꯣ ꯑꯗ ꯍꯟꯗꯛꯇꯤ ꯅꯨꯄꯥꯁꯤꯅꯁꯨ ꯈꯜꯂꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯄꯒꯦ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯑꯩꯈꯣꯏ ꯃꯁꯝꯒ ꯆꯤꯡꯉꯒ ꯄꯨꯕꯤꯈꯤꯕꯗꯨꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯄꯗꯣ ꯅꯨꯃꯤꯠꯁꯦ ꯌꯧꯔꯒ ꯃꯥꯁꯦ ꯃꯃꯥꯗ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯀꯣ ꯑꯩ ꯏꯃꯥꯟꯅꯕꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯈꯤꯇꯪ ꯊꯦꯡꯉꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯑꯗꯣ ꯊꯥ 2ꯒꯤ ꯃꯇꯨꯡꯅꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯁꯨ ꯀꯩꯁꯨꯝ ꯆꯤꯡꯅꯗꯅ ꯊꯦꯡꯉꯛꯀꯅꯨꯀꯣ ꯍꯥꯏꯔꯒ ꯆꯠꯂꯦ ꯃꯥꯁꯤꯅ ꯆꯠꯄ ꯀꯥꯟꯁꯤꯗꯀꯣ ꯃꯥꯁꯦ ꯃꯁꯛ ꯈꯪꯗꯅꯕꯅꯤ ꯃꯥ ꯇꯨꯄꯤꯁꯨ ꯎꯞꯁꯜꯂꯦ ꯃꯥꯛꯁꯁꯨ ꯎꯞꯁꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦꯅꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯍꯥꯏ ꯃꯥ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯃꯥꯒꯤ ꯑꯩꯈꯣꯏ ꯎꯄꯨꯗ ꯌꯥꯎꯕ ꯄꯩꯁꯥ ꯊꯝꯕꯁꯦ ꯃꯥ ꯂꯧꯊꯣꯔꯛꯑꯦ ꯍꯥꯏꯕ ꯑꯌꯥꯎꯕꯉꯩ ꯃꯥꯁꯦ ꯂꯧꯊꯣꯔꯛꯑꯦ ꯀꯌꯥꯅꯣꯗꯤ ꯃꯥ ꯅꯨꯃꯤꯠꯇꯨꯗ ꯈꯪꯈꯤꯗꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯝꯕ ꯃꯤ ꯊꯝꯖꯕꯗꯣ ꯃꯥ ꯄꯨꯊꯣꯛꯑꯒ ꯂꯥꯛꯑꯦ ꯃꯥ ꯅꯨꯄꯤꯁꯤꯒ ꯂꯣꯠꯂꯒꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯄꯥꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯟꯖꯔꯕ ꯅꯨꯄꯤꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯃꯥꯁꯦ ꯊꯧꯕꯁꯤꯗꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯃꯤꯅ ꯆꯤꯡꯅꯈꯤꯅꯤꯅ ꯈꯟꯕꯒꯤ ꯄꯨꯡ 9:30-10 ꯑꯗꯨꯝ ꯊꯦꯡꯉꯦꯗꯅ ꯊꯦꯡꯉꯁꯨ ꯃꯤꯁꯦ ꯒꯥꯔꯤ ꯃꯆꯥ ꯑꯃꯅꯤꯒ ꯊꯧꯖꯤꯜꯂꯛꯄꯁꯦ ꯃꯥꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯊꯧꯕ ꯑꯗꯩ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯖꯤꯜ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯑꯗꯨꯝ ꯑꯁꯣꯝ ꯅꯥꯀꯟ ꯂꯩꯔꯛ ꯆꯪꯉꯒ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗꯒ ꯍꯦꯛ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯍꯪꯒꯠ ꯍꯟꯗꯥ ꯐꯅ ꯀꯨꯏꯅ ꯊꯧꯋꯦ ꯍꯥꯏ ꯊꯣꯛꯂꯛꯑꯔꯣꯏꯗꯣꯏꯖꯥꯠꯂꯅꯦ ꯃꯁꯥꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯇꯅꯤꯛꯑꯦ ꯍꯥꯏ ꯊꯣꯛꯂꯛꯑꯔꯣꯏꯗꯣꯏꯖꯥꯠꯂ ꯎꯅꯔꯣꯏꯗꯣꯏꯖꯥꯠꯂ ꯁꯤꯁꯤꯒꯤ ꯋꯥꯈꯜꯅꯀꯣ ꯃꯁꯥꯒꯁꯦ ꯅꯤꯛꯄꯗꯣ ꯑꯁ ꯑꯝꯇ ꯊꯣꯛꯂꯛꯑꯗꯤ ꯐꯅꯤꯗꯥꯅ ꯎꯅꯤꯡꯕ ꯍꯦꯃꯟꯕꯒꯤ ꯃꯄꯥꯎꯗꯣ ꯇꯥꯅꯤꯡꯕ ꯍꯦꯃꯟꯕꯒꯤ ꯑꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯊꯧꯖꯤꯜꯂꯛꯄ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯉꯁꯥꯏꯗꯩ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠ ꯂꯩꯕꯖꯥꯠꯅꯤꯗ ꯄꯤꯛꯇ꯭ꯔꯨꯒ ꯄꯤꯛꯀꯩꯀꯣ ꯀꯥꯆꯤꯟꯁꯦ ꯇꯥꯁꯜꯂ ꯂꯩꯔꯝꯃꯦ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯎꯕꯁꯦ ꯃꯥꯅ ꯒꯥꯔꯤ ꯈꯥꯝꯃꯒ ꯆꯪꯁꯤꯜꯂꯒꯀꯣ ꯆꯠꯁꯤꯜꯂꯛꯑꯣꯅ ꯑꯗꯨꯝ ꯃꯈꯨꯠꯇꯣ ꯄꯥꯏꯔ ꯆꯤꯡꯕꯖꯥꯠꯅꯤ ꯆꯤꯡꯉꯒ ꯃꯥꯁꯦ ꯃꯥꯏ ꯕꯦꯛꯁꯤꯗ ꯇꯣꯡꯉꯒ ꯆꯠꯂꯦ ꯃꯣꯏꯁꯦ ꯑꯗꯨ ꯀꯥꯏꯗ ಚꯠꯇꯣꯏꯅꯣ ꯈꯪꯗꯕ 9:30-10 ꯇꯥꯔꯀꯥꯟꯁꯤꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣꯁꯦ ꯃꯣꯏꯁꯦ ꯈꯪꯗ꯭ꯔꯕꯀꯣ ꯑꯗꯩ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯒꯗ꯭ꯔꯥꯁꯨ ꯑꯃꯨꯛ ꯈꯟꯕꯤꯀꯣ ꯑꯗꯩ ꯃꯣꯏꯁꯦ ꯀꯥꯏꯗ
이바니세 까이다 ꯊꯩꯁꯦ ꯍꯥꯏꯅꯣꯅ ꯍꯪꯉꯤ ꯍꯥꯏ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏ ꯍꯥꯏꯗꯤ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯎꯕꯅꯤꯅꯀꯣ ꯍꯥꯏ ꯐꯨꯕꯤꯈꯤꯕꯗꯒꯤ ꯃꯥꯏ ꯃꯃꯥꯡꯗꯒ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯕꯗꯣꯀꯣ ꯑꯗꯩ ꯐꯨꯕꯤꯕꯗꯒꯤ ꯑꯍꯥꯟꯕꯒ ꯑꯣꯏꯅ ꯎꯕꯁꯤꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯣ ꯀꯗꯥꯏꯗ ꯊꯩꯁꯤꯒꯦ ꯍꯪꯕ ꯀꯥꯟꯁꯤꯗ ꯏꯕꯥꯅꯤꯗꯣ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯩ ꯑꯌꯥꯎꯕ ꯄꯩꯁꯥꯉꯩ ꯑꯩ ꯂꯣꯏ ꯄꯣꯔꯛꯑꯦ ꯑꯩ ꯑꯗꯨꯒ ꯏꯕꯥꯅꯤꯗꯣ ꯚꯔꯥꯗ ꯑꯣꯏꯅ ꯂꯩꯔꯁꯦ ꯃꯇꯝ ꯈꯔ ꯂꯣꯠꯂꯁꯦꯅ ꯔꯦꯟꯇ ꯂꯩꯔꯁꯦꯅ ꯍꯥꯏꯕꯖꯥꯅꯤꯗ ꯅꯨꯄꯤꯁꯤꯅ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯁꯦ ꯀꯥꯏꯗ ꯂꯩꯁꯤ ꯍꯥꯏꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯈꯪꯗꯦꯅ ꯈꯨꯝꯃꯛꯄꯗꯣ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕꯣꯏꯗ ꯆꯪꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅ ꯅꯃꯥꯟꯅꯕꯣꯏꯗꯗꯤ ꯆꯪꯒꯅꯨ ꯅꯃꯥꯟꯅꯕꯣꯏꯗ ꯆꯪꯉꯒ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯒꯅꯤ ꯆꯪꯒꯅꯨꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯣꯏꯕꯥꯅꯤꯁꯦ ꯑꯍꯤꯡꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯕ ꯃꯣꯏꯕꯥꯅꯤ ꯂꯩꯔꯤꯁꯦ ꯀꯔꯥꯏꯗꯅꯣ ꯈꯪꯗꯦ ꯂꯝꯍꯥꯡꯁꯤꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯀꯤꯁꯨ ꯌꯥꯝ ꯀꯤ ꯍꯥꯏ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯀꯤꯕ ꯐꯥꯎꯈꯤ ꯍꯥꯏꯌꯦꯕ ꯃꯥꯅ ꯍꯥꯏ ꯅꯨꯄꯥ ꯑꯩꯕꯨ ꯑꯁꯥꯝ ꯀꯤꯌꯦꯁꯤꯅꯗꯤ ꯅꯨꯄꯤ ꯃꯥꯗꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤꯅꯀꯣ ꯃꯥ ꯂꯩꯕꯩ ꯈꯔꯗꯤ ꯑꯃꯨꯛ ꯐꯕ ꯑꯗꯣ ꯑꯉꯥꯡ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯀꯤꯕꯗꯣꯀꯣ ꯑꯗ ꯑꯍꯤꯡꯗꯨꯃ ꯑꯗꯨꯝ ꯂꯦꯜꯂꯦ ꯍꯥꯏ ꯃꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤꯀꯣ ꯆꯠꯂꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯗ ꯍꯪꯉꯦ ꯅꯨꯄꯥꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯚꯔꯥ ꯁꯥꯟꯐꯝ ꯍꯥꯏꯇꯥꯔꯦ ꯔꯦꯟꯇꯣ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯅ ꯌꯥꯝ ꯊꯥꯖꯕ ꯃꯃꯥꯟꯅꯕ ꯑꯃꯗꯀꯣ ꯑꯗꯩ ꯍꯥꯏꯕꯗꯒꯤ ꯃꯣꯏꯁꯦ ꯇꯥꯛꯂꯛꯄ ꯃꯣꯏꯗꯤ ꯃꯇꯝꯗ ꯈꯪꯗꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯀꯔꯥꯏꯋꯥꯏꯗ ꯂꯩ ꯀꯔꯥꯏꯋꯥꯏꯗ ꯂꯩꯔꯒ ꯐꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯗꯩ ꯃꯣꯏꯁꯦ ꯂꯩꯕꯅ ꯃꯇꯝꯗ ꯗꯤꯄꯣꯖꯤꯠꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯔꯦꯟꯇ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯅꯩ ꯍꯥꯏ ꯑꯗ ꯈꯔ ꯇꯥꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕꯖꯥꯅꯤꯗ ꯑꯗ ꯍꯥꯏꯕꯁꯤꯗ ꯌꯥꯔꯛꯇꯕꯁꯨ ꯍꯥꯏ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗ ꯆꯦꯜꯂꯛꯄ ꯃꯥꯟꯕꯒꯤ ꯗꯁꯥ ꯇꯥꯅꯤꯒ ꯈꯟꯕꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒ ꯆꯠꯂꯦ ꯅꯨꯃꯤꯠꯁꯦ ꯆꯥꯛꯁꯨ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯈꯔ ꯂꯩꯐꯝ ꯑꯃꯠꯇꯕꯨ ꯐꯪꯉꯗꯤ ꯀꯥꯏꯅꯒ ꯈꯟꯕꯒꯤꯀꯣ ꯃꯣꯏꯁꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯃꯐꯝꯗꯨꯁꯨ ꯌꯥꯝ ꯐꯖꯗꯦ ꯍꯥꯏꯀꯣ ꯔꯦꯟꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯒꯜꯂꯤꯒ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯅꯒ ꯈꯥꯖꯤꯜꯂꯒ ꯑꯗꯨꯝ ꯈꯔ ꯍꯣꯡꯕꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯐꯝꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯗꯦ ꯍꯥꯏꯕꯀꯣ ꯃꯣꯏꯅ ꯂꯩꯔꯤꯗꯣ ꯑꯗꯣ ꯃꯣꯏꯗꯤ ꯃꯐꯝꯗꯨꯕꯨ ꯐꯪꯉꯗꯤ ꯌꯥꯔꯦꯗꯅ ꯃꯣꯏꯕꯥꯅꯤꯁꯦ ꯂꯩꯔꯦꯅ ꯔꯦꯟꯇ ꯂꯩꯔꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯅ ꯊꯥꯡꯅꯕꯁꯦ ꯀꯔꯤꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯣꯏꯕꯥꯅꯤ ꯈꯛꯇꯅꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯗ ꯄꯩꯁꯥ ꯄꯤꯔꯛꯑꯒꯦ ꯅꯪ ꯑꯝꯇ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯔꯤ ꯍꯥꯏꯕꯀꯣ ꯃꯥꯏꯗꯃꯛꯇ ꯃꯊꯧ ꯑꯃ ꯑꯣꯏꯅꯀꯣ ꯇꯧꯕꯗꯣ ꯑꯗꯩ ꯁꯤꯂꯤꯟꯗꯔ ꯑꯗꯒꯤ ꯒ꯭ꯌꯥꯁ ꯑꯗꯒꯤ ꯊꯣꯡꯅ ꯊꯥꯛꯅꯕ ꯈꯔꯒꯀꯣ ꯑꯣꯛꯇꯣꯗꯒ ꯋꯥꯏꯔꯒ ꯂꯥꯛꯑꯦ ꯍꯥꯏꯌꯦꯀꯣ ꯅꯨꯄꯥꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯍꯥꯏꯇꯥꯔꯦ ꯃꯣꯏꯕꯥꯅꯤ ꯂꯥꯛꯑꯒ ꯃꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯀꯣꯏꯍꯪ ꯍꯪꯉꯒ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯩ ꯊꯤꯜꯂꯛꯄꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯂꯩꯔꯦ ꯗ ꯂꯩꯕꯁꯤꯗꯅꯦ ꯁꯤꯂꯤꯟꯗꯔꯒꯤ ꯄꯩꯁꯥ ꯀꯩꯒꯤ ꯄꯩꯁꯥ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯦꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯌꯥꯝ ꯂꯦꯝꯍꯧꯗꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯊꯥ ꯁꯥꯕꯁꯦ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯂꯤꯛ ꯁꯤ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯂꯤꯛ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯗꯨ ꯁꯤꯁꯦ ꯀꯥꯏꯊꯣꯛꯑꯗꯤ ꯈꯔ ꯑꯃꯨꯛ ꯀꯣꯟꯅꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯣꯏ ꯅꯨꯄꯥꯗꯨꯁꯨ ꯄꯩꯁꯥꯗꯣ ꯃꯥꯅ ꯌꯥꯎꯕ ꯄꯩꯁꯥ ꯈꯔꯗꯤ ꯂꯩꯔꯤꯕ ꯑꯗꯣ ꯂꯣꯏꯁꯟꯈ꯭ꯔꯗꯤꯅ ꯈꯟꯕꯒꯤ ꯃꯥꯁꯨ ꯍꯣꯏ ꯀꯥꯏꯊꯣꯛꯑꯁꯦꯅ ꯀꯥꯏꯊꯣꯛꯏ ꯍꯥꯏꯌꯦ ꯁꯅꯥꯗꯨ ꯃꯇꯝꯗꯣꯀꯣ ꯑꯉꯥꯡꯅꯤ ꯈꯪꯕꯒꯤ ꯌꯥꯝ ꯍꯣꯡꯅ ꯂꯧꯍꯧꯕꯗꯣ ꯁꯅꯥ ꯃꯄꯨꯗꯨꯅꯀꯣ ꯑꯁ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯣꯏꯖꯅ ꯂꯧꯍꯧꯕꯗꯣꯀꯣ ꯃꯣꯏꯅꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯧꯍꯧꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏ ꯑꯗꯣ ꯂꯩꯃꯤꯟꯅꯕꯁꯤꯗ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯈꯖꯤꯛ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯂꯩꯔꯕꯅꯤꯅ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯂꯩꯔꯕꯅꯤ나 ꯃꯣꯏꯕꯥꯅꯤꯁꯦ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕꯤꯔꯅꯤ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯏꯕꯥꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯃꯟꯊꯥ ꯁꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯕꯥꯅꯤꯗꯤ ꯀꯣꯏꯍꯪ ꯍꯪꯅꯔꯒ ꯄꯨꯂꯤꯁꯅꯒ ꯑꯃꯨꯛ ꯐꯥꯔꯒ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯈꯥꯏꯅꯊꯣꯛꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯍꯥꯏꯒ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯖꯗꯦ ꯇꯧꯔꯨꯅꯨ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯥꯏꯅꯕꯁꯦ ꯄꯥꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯃꯃꯥ ꯊꯥꯖꯕꯩꯀꯣ ꯃꯃꯥꯁꯤꯅ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥꯁꯤꯗ ꯏꯃꯥꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯃꯃꯥꯁꯤꯅ ꯐꯔꯦ ꯂꯩꯔꯗꯤꯅ ꯍꯥꯏꯔꯒ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ
hoi lao ado akoi sindi ren kidi pung nipan gi matung mi changhande numidang gi pung nipan gi matung da mi thokpa su yade changpa su yade hayebako ado haibasta hoi la age na harga moibani se nungdang gi chak se khara charga chatse na haiba chak se khara sa tho se na ado thengsu thengi nungdang pung nipan di na numi se alu je lei hai ko alu se leiraga bisna bora chani na khara na bora horaga duga khara na kangmet toroga cha se na haiba jani da ado bora hoge na koi thit pakan da koi thitlaga thamaba aduga chak se sobra na kanna yingi kasta mama hoi se lai hai pung nipan ta jingai mamang da khara ngan na lai hai ba ko mama hoi se kar ku sida hojik sum kamai tawge da nupi sigi mama se yarak pai tare ne moindi yek oi ba ki supang pamna da bajane ba ko dei Snumisi da di nupa sida magi thauna areba se phudu e hai haidi mai nupi se magi nupi ore da nako magi nupi se puba sungya ya roi nang puba su ama se am kham hai ba ko nupi sina june as mangon da yam yale hai haidi phiji da ko yale hai ba ko phiji haidi mi nupa di phuri lengani ko phuri ki machi sida yam yale hai ba khangbra de moi bani se okay mati ai nang sung ta thador khan menu pa se ta magi are ba thongna hai di lemba pot chei ga se loine in khai bi kho khai bi tawe ade nupa se na pangan thokpa ngamdrisna mayam basing yarok pasna ta namsal laga thamma ba nupa se pura namsal laga thamme nupi si di pura ga chatkhre pisi pura sa khibde ma se phatna kuina namsal la ma se upai ta ma se kappe ma mi ta ma pi oro tarak bai dar kana nungai duino na tra nungai te kanana nungai duino ba nusibadu manak tagi heta setna puraga kanana nungai duino numai to bri ma se gyan haidi ase kappaga ma se mami pangak pakasta ko moi ba aduna uraga numistan henna nusibadu ko haidi chak thongjeram ba chak tu ju pungchai cha khaibi adegi beson thilam bu beson ju pungchai chai bi adi alu ga se ko alu lek pa khara cherang dhaba thamba ja mafam rang khang grong grong chen dhabagi pungchai char ga leibase mana khale as miku amatang ni ko ibani lapnari se mikup amadani ibani lapnari se ibani na bora horga cha se kaina hainara ma se as yam nungai te hai ko ma se ai noina yumgi mi sida hai noi aina sumaina lebi se yamna pamdrabari na ai sigini gan hai ko nupa si mama si yam kap khi hai badi nungai tabdo dumai hai kunu khot kanu na mama se yam songningi hai ko mama se mayam gidi taina bamni natra macha singi taina bamdi mama ne ba mase yang wage ado adum hala e masu upai leita banina pau phongna na ba ma yam honagi man honari ba chang du dagi dogi mate honagi ado pau phongna badi sungam ngam gidre mama na bijing na harak bada nupi se koi outside ta chat khre hai ba ko outside ta dum chalhan khra ba oi bazan da chalhan khre ado ma di kai da thiru ni outside ta di ma su khangna chana ba su kanam leita banina ma se thibam su khang da ba Mayang wagi hai mama na bijing da phone toraga hangbasina ko magi mathau ne hai ba haibadi hangbam do leita badagi dungai te aduma ni sa su dum season hai wa bani na ko ai ni sa season raga leibana tan upai leite ai nupi am thasu han yengning de hai ba ko adu ma se nupi yam koiram ba nupa ni dana ko adima hanna phawba yeng de yeng su yengning de mai bu Nisa khara khara sizinaraga hingba sizini haiba ko managa inaktaga haladi ai loin thadokpa ngamgani ado ai mayangdana hingba se yam waye na hai no haite yam ado kamai haidi natra paw phongna ba ngamgidre dum mama nabi da khara khara phone tawrambasu mama nabi du su mayum pankre mi su mayum palabani na magi mapuroi ba haibam lei yum ma haibam lei bani na masu haujikti phone to base ngamdre hai bhai mi mapure bana kari ngangbi ni khopi ni do to bage chahi tariat hele haye moise paw phongna daba nupi siga hojiki nupa siga ko ma hogisu nupi thidana leiri ado magi nusi bidu ma do mayum pan khrabjala natraga hadi adum leiri jala ai dongna ma su dum leiri brado ma khangde haiba ubadi adu hek numitei nupi se sungu ugidre Masigi wari sidi swaida losinjare ko ado yam nungai te nusi na kaina bani na ko duga yeksu oibani na amuksu ke haini natra yekse yamna phatte haidana ko koi maitai gi dadi yekse duki matik phatte haibani na ahallamana su yadabani ado
ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯊꯨꯡꯅꯍꯟꯅꯤꯡꯉꯦ ꯑꯗꯣ ꯌꯦꯛ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯐꯒꯗꯕꯀꯣ ꯑꯗ ꯌꯦꯛ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯅꯕꯗꯀꯣ ꯍꯥꯏꯗꯤ ꯌꯦꯛꯁꯦ ꯍꯥꯟꯅ ꯍꯥꯡꯇꯣꯛꯄꯅ ꯐꯩ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯅꯨꯡꯁꯤꯅꯖꯔꯨꯔꯒ ꯁꯨꯃꯥꯏꯅ ꯗꯁꯥ ꯇꯥꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯌꯦꯛ ꯍꯥꯟꯅ ꯍꯥꯡꯇꯣꯛꯄꯤꯌꯨ ꯑꯗꯨꯅ ꯁꯣꯏꯗꯦꯗꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯍꯥꯟꯅꯒꯨꯝꯅ ꯉꯥꯛꯄꯤꯕꯒꯨꯝ ꯉꯁꯤꯁꯨ ꯉꯥꯛꯄꯤꯌꯨ